Ngase phong ki batuan tungan Manipuri sifung singdagi maroi bi pausing khonga saraga Manipur top channel gi maikei digi myamna thamjagi ahan bada hoyalan paul phong ki ba paukra se minister N Biren yauna Leingak ki minister amata Haikat Laikat Tamlakhide ngasigi kekrupat pangthokiba kunga mathoi suba Great June Uprising Unity Day gi thoramda Leingak ki makok thongba saknai besing laktuna Haikat Laikat tamlagani haireduna thoram haugalakpada kekrupat ki ningsing khubam sangpham da police ki maikei digi door frame metal detector fawa thamduna section thrang lakholamlaga su kona thangda lauthokhibaga loinana se minister N Biren yauna ma ki minister singama sum union state minister RK Ranjan su Haikat Laikat Tamlakhide adumainama Rajya Sabha gi MP Lashem Sanajawba BJP gi president A Sarda Congress president K Meghasandra MLA singda TS Shanti TS Arun Kumar S Nisikant amasum case ibomsadi Haikat Laikat Tamlakhi haina paus na phongdurakli atopa paw mana June 19 gi thaudok BJP gi matamna thokhibani handak ta kangpokpi de numini sumna pangthokiba BJP gi mifam na minister N Birena BJP na singamasum tamgi mari ama hanjin hale haina phongdokiba wafung gi mayokta Congress ki vice president Hareswar Gosmina BJP Leingak ki matamna Manipur gi unity amasum integrity kahelambani haibaga loinana adungai gi June 19 gi thaudo BJP gi Leingak ki matamna thokibani haina pawmi sing phongdokre ngasi Congress bawon mangna pawmi sing hai Congress na Leingak pairingaida furup masel gi marakta nungsina da balaikidi amasum lisang sina leirakliba kanglu masel gi mari hena sesina thamlami hairaduna masigi matik sabu khudamna sangai festival pangthokiba aduni haki adubu kumja English ngani ga amagi June 19 da miyoi 19 Manipur gi unity amasum integrity nga nabagi dama thawaina pontha oikibabu BJP Leingak ki matamdani hairaduna India Leingak na NSN-IM ga framework agreement khuyek pinabada without territorial limit haiba waising hapsilubadagi naki kumja English ngani ga taraga mangada nakal ani gi marakta framework agreement khuyek pinakhiba adusu BJP ki Leingak manungda thokiba atopa thawdok ne haki loinana BJP khaktana Manipur kangadabani haina phongdokiba wafam gi mayokta makna hai BJP bu hawdok lamba lusingba singna constitution ayaba piriba secularism gi wokal sende makhoi gi lusingba singa du fascism sokatpa singna haki BJP Leingak na lewasibu one country one religion haiba wakolon gi makhada Hindu rashtra onthokna ba hotnare hairaduna BJP gi Leingak asi matamamagi Nazigi lusingba singumna sathiraba lusingba singi Leingak na haki center da BJP na sai nipa Leingak pairakpada sakhotpigi mahutta miyamna awabana hena mayung hali lami singbu hanthana yengbaga loinana polsagi mamal hongkat hali furmasel gi marakta nungsina da basing thokale haki loinana se minister da onsinduna drug masa lalon basing phabagi mahutta drug lord sing phagadabani haibu wafum su mangna phongdoki atopa fawamadana sai mangagi nupi masa amabu ahanbi school ka banumita ikai khumnaba manghan bikhiba ben driver fado fikre ngasi dagi ne sai mari rongi mamang kumja English ngani ga 19 gi April anida matamdura masagi sai manga khaktamak suraga loinana langjing asawbada leiba group center CRPF ki Montessori School da KG class khaktamak tamlibi nupi masa amabu numit simakta da hanbi school karba matung suti tharaglaga mayumda ben driver amana thilakpagi lambida gari manungda ikai khumnaba mangan bikhibani haiba thawdok ki matangna police na lakhatpa case ta yumpham moiduna satharakiba woyel sienabani haiba ben driver adu court na fado fikre case asida sienabadagi ngasi uripok serap court complex ta leiba fast track special court proxo number 1 Manipur gi Judge Salam Imosana Pikiba judgment amasum order da fadok pikraba miyoidugi maming Irom Rakesh Chahi kungamanga apokpa ai nawba kawi lamoi khonangko mamang lekai degi nahari thaudu odu da victim oiribi nupi masa do ahanbi school ka bana mit oibna ma ke apokpa mapana school da thinbi khibani adubu suti tharalaga yumda halakpagi di atopa mahairoi sing thindok thinjin toriba school ben amagi driver da sinnaraga mangonda yumtana thinbiragna ba haikibani Maramasini school ki class loiraba matung nupi masa sibu ben driver sina mayum tana thilakibani adubu school dagi tholaklaga nupi masa ben asida kakhat ke tabra driver sina makpu maningda tongliba angang sing adugi marakta tonghandana mamangi sita phaman ki hari
Maningda tongniba angangsingdu mathang mayumda thilamlaba matung sumna khaki angang nupi masa amakhaktamak ngairaba matamna ben driver aduna nupi masa sigi ikai khumnaba mangan bikibani hari thaudo sigi pau nupi masa sina numitugi numidang mapara tamlaba matungda masana maki mamara amuk tamlakhibani pau sidigi laikai dugi miyamga loinana mifam ama pangthoklaba matung mathangi numit April 3 English ngani ka taragani panda maki apokpi mamana Imphal West ki Women Police Station na complaint report ama file torakhibani report asigi matungina police na protection of children from sexual offense Procso Act 2012 ki section 6 ki makhada case FIR number 5/4/2018 register tawdun lokathibani police ki makedi ki case asigi matana investigation sa tharaba matungna February 10 English ngani taragani panda charge sheet court thagalakhibani duga case asigi supplementary charge sheet na June 19 English ngani 19 da thagalakhibani hari court ki makedi ki police na thagalagdiba charge sheet sing asida yumpham oireduna case asigi woyel sa tharakpana mamang thagi taragumde musum 19 da aroiba hearing pangtoki court na case asigi woyel sa tharakpada victim nupi masa asigi makeida advocate nongwaithem Sasikantana lepki fadok piraba ben driver asigi makeidan advocate amuzao oinamna leblaga prosecution ki makeidi ki special PPM Bisamborna lepki loinana court prosecution witness taragani amasung case ka mari lenaba material object taret amadi document kungamanga examine tawrapa matungda reserve tawduna thamlakiba case asigi judgment amasung order ngasi open court lathokibani loinana maki fadoki matam lepthoknaba sentence hearing na thasigi kun ningthoka banumita pangtholagani haidi Makasa tarakpoina to papom na BDF ama yauna mi UN siramle Sandel district ki manung sanba sakpi karong police station gi berek taliba village defense force BDF person ama wakal ta dana leramadagi sakpi karong community health center lekana na bupurak pada laikidre thaudo osi haukiba nongai matung pung amarom taba matamna thokibani laikidre ba BDF personnel hais bi Gamsar kawi mak sapi karong police station attest tawduna leibani maki BDF number na 2010169 police ki paunhai mak numitu gi ahing nungai matungda ko ngauduna lek tharakpadigi khudakta maka berek aduda laiminaba BDF personnel sina sapi karong community health center da pukatuna layengmada doctor na mak siraga pukhalakle haina fongdorakhi asi baksang du imung munung na khusina khre hari amaromda thasigi taraga turuk ayuk pung tara makhairam taba madamda ningthau khong wa number 12 ta leiba sai kunna ngai diba mauna ama magi mayumna thoru yanduna leiramle laikhidraba na pidu gi mamingna konthaujum ongbi nungsi thoi sai kun mapuraba ke balesor kawi thaudo du gi matang Bisnupur police na case ma lokhale sohaidi Atopa Pamadana Tengaina bada Ahalama Sire, Imphal East ki Porompat, DC Road Lambi gi Star Sporting Grounds Porompat Mamangda Fesino scooter thorakpa Ahalama Masakangdaba 4-wheeler gari yemana thommadagi soktuna Porompat ki Jenims Hospital pukhatuna lekatna raba matungda laikhidre hairi police ki paunai thaudo sing ngarang numidang pung 13 taba matamda Porompat Star Sporting Ground mamangna thokibani thaudo odur laikhidra bahladugi mamingda MD Ayazuddin say humfukawi mag Imphal East District ki Khetri mayale kaida lebini hari police ki paunhai 2-wheeler Fesino scooter MN06SB 7670 sina maning lomdigi mamang pang na thauraga lakpada Porompat DC room digi thorakpa sakhangdaba 4-wheeler amaga thengaina bada gari masada lakpa ahaladu soktuna Jenims Hospital pukhatuna lekanaki matungda nongai matung pung 13 taba matamda mahak Jenims Hospital lekatnaba ngamdana sire thaudu odur laikhidraba ahaladu Jenims ki mock post mortem tawbuga imung manungi miyoisingna khusina khre sohairi Makasa tharakpoina sanaleba pauksi de fong mato paukhrana umangilam ngakpada sizinanaba nongmai sama laikre nongmai kapagi training hokre Manipur Forest Protection Force ki battalion ama lingbagi tangai fadaba laire umangilam nomogi mangsilakpa masum lanai mioi kiana lam khopsilaga yumkai sajilakpana singba thingnanabagi pannamda forest guard sing nongmai pehananaba thorang loikre masum thoram sigi makhada nongmai sama laikre forest ki staff sama hauji nongmai kapagi training tawbul hokre Thazaba yaba mafamdagi phangba paunai forest department ki oina forest guard amadi umang ngakpada mathau tawribisingda pigadaba nungmai sama laisin khibagi manungda humfuna double barrel DBBL gani aduga atopa nifomana pump action gun repeater ni nauna leiraba nungmai sing aduga loinana forest ki staff sing adu hauji pangai da leiba Manipur Police Training College ta nungmai kapagi training tawri pausina makhatana hai Nongmai kapagi training adu lakliba July 9 loiragani aduga umang manghaliba mafam kaya marumda mathau tawnanaba tharagani
ट्रेनिंग तौरीबसिंग अदुगी मनुंगदा फॉरेस्टर डिप्यूटी रेंजर फॉरेस्ट गार्ड नचिंग कयासु यावरी मखोई चामसी नतबा अतोप हुमद्रा मसु लोवांग संगमम द लेबा फॉरेस्ट की ओइजब ट्रेनिंग सेंटर द फॉरेस्ट गार्ड की ट्रेनिंग तवा होख्रे मणिपुर की हौजे हौजी रिकॉर्ड लेजिब फॉरेस्ट एरिया से स्क्वायर किलोमीटर लिसिंग तरागा तरेका समरीगा तरागा निपानी मसीगी मनुंग रिजर्व फॉरेस्ट की ओइना स्क्वायर किलोमीटर लिसिंग अमगा समरीगा हुमफुगा तरे जावरी प्रोटेक्टेड फॉरेस्ट की एरिया ना स्क्वायर किलोमीटर लिसिंग मरीगा सामगा हुमद्रागा मथुइनी अदुगा अनक्लास फॉरेस्ट ना स्क्वायर किलोमीटर लिसिंग तरागा मथुइगा सतरिका मार्फुनी हौजी हौजी मथौ तौरिबा फॉरेस्ट गार्ड सिंग नत्रगना उमंग ngakpada सिजिनरिबा स्टाफ की मसिंग असि येंगलगा फॉरेस्ट गार्ड अमने स्क्वायर किलोमीटर 53 ngakpagi tangai phadabale मसी हेक्टर द ओंथोक तारगदी हेक्टर लिसिंग 53 नि असुक पाक चावख्रब उमंग सरगसिबु फॉरेस्ट गार्ड अमना ngakpa हाइबसी ओइथोकप यारोय मसिगी सुमथक्ता स्टेट असिगी लॉ एंड ऑर्डर सिना मरम मोइरेदुना उमंग ngakpagi थौदांग लौगदोरिबा फॉरेस्ट गार्ड सिंग अदु यामद्रबदा मखोय मरी नत्रगना मंगादी पुन थबक तौमिना बताई मरम अदुना हौजिक लैरिबा फॉरेस्ट डिपार्टमेंट की स्टाफ समरी रोमसिना पाक चावरब मणिपुर की प्रोटेक्टेड फॉरेस्ट अमसुम रिजर्व फॉरेस्ट एरिया सिंग ngakpa हाइबसी ओइथोकप याबा मरम लेते मरम अदुना मणिपुर की ओइजबा फॉरेस्ट प्रोटेक्शन फोर्स की बटालियंस अमा लिंग की तंगाई फदब लैरी हाइना फॉरेस्ट पुनुंगसिजब मियोय खरना पाउसी सिदा हारि बटालियन अमा हाइबसिदा मियोय सनिपानदगी लिसिंग अमा फावब थंगदबनी मखोइद मतम सुनबु खुलाई पीबगी तंगाई फदबसलै मरमदी उमंग कोकथोलगा पोपी पमी थारिबा मियोय क्या अमा अफब मखलगी नुमई पाइबा लहरुलुपसिंगना बेक तौरगलै मरमदुना फॉरेस्ट की गार्डसु आसामना तौबगुमना तंगाई फरक्त्रबदी AK-47 राइफल फाव पाहलक याबिग ओइथोप लैगने हारि पाउसिन मखाताना हाय फॉरेस्ट की स्टाफ सिंगना नुमई पाहनगदौरिबसिगी मथक्ता मखोय मसेल अमगा पाउ फावदो फावजन नुगाइननबा वॉकी टॉकी सेट मयामसु लैननबा थौरांग होरे डिवीजन खरददी वॉकी टॉकी सिजनबा होरे हौजी हौजी स्टेट असिदा फॉरेस्ट की डिवीजन तरागा मरी लै हारिबा डिवीजन सिंग असिदा मथौ तौरिबा फॉरेस्ट स्टाफ सिंग उमंगी लम कननबा मतम सुनरबा मखलगी खुसु खुलाई सिंग सिजनबा होरे डिवीजन खुदिंगमकी ओइना ड्रोन पीरे हारिबा ड्रोन सिंगनु सिजनदुना उमंग कोकथोलगा पोपी पम्बी कदाइदा थाबगी अमसुम सिंगलैबा करम मफमदा कोलिबगी हाइबना सिंगु येंगसिनबा ngamhalle हारियाना पाउसिन मखाताना सुफोंदुरकली अतोप पावमदना बॉम्ब पोखाइख्रे लंबेल पुलिस स्टेशन की मनुंग चनबा थंगमैबन लरुंगपुर लाइकाइदा लैबा हिजम इबुंगो से हुफुगतरे अपोप लेखिद्राबा इंद्रजित कौ मियमगी युंगी गेटा सखंगदबसिंगना लंगसिलंब ओइरमगनी सिंगनबा बोम मंगसी नुमिदांग पुंग निपालम ताबा मतमना पोखाइख्रे बोम पोखाइबदुदा बोम मसिना पानबदगी गेट की सरुखरा अकायते थोखी अदुबु लेबक फबदगी मिय अमता असो अपन याहुद्रे बोम पोखाइबगी पाव हेक फंगबगा लंबेल पुलिस स्टेशन की टीम लाक्तुन येंगसिनबगा लोइनना केस अमा लखले सोहाइरी मकासा थरक पोइना तो पावम मफम क्यारा सिंगनिंखाइब लंबी नमथबदगी इम्फाल जिरिबम फाउनद्रे खोंगसांग लंबीदा लैनांग तक थरकपदा युम अमा नमथख्रे इम्फाल जिरिबम लंबी नेशनल हाईवे 53 की मफम खरदा नमथखिबा निंखाइखिबदगी इम्फाल अमसुम जिरिबम फाउनद्रे खोंगसांग तमेंगलोंग लंबीगी खोंगसांगदा नुंगजाव अमसुम लैनांग मयाम तक थरखरे युम अमा नमथख्रे हाइरि खोंगसांगदगी फंगबा पाउना हाइ ngarang numidang pung tararom tarakpada matamdagi surakhiba akan manongna maram oiraga ngase pung tare lom taba matamda national highway sigi khongsangda foot kunthrarom khara hena ising patholaga selaklaba matungda lambi edu tangkha hena ningkhai khibine haidi nongba masum kambirol gi marakta su national highway paringa sida semba diversion road amasum ningkhai bedagi lambi sathok sintawbu yadre haidi Kambiron degi phangba paun hai nungba amasum kambiron ki marakta national highway sida saba RCC thong amagi thabak subuga mari leinana lambi phawdo phawjin tawba yanaba uku asobo ani diversion ama semani nongna kanman khibana maram oiraga uku ani duda selakliba ising adu puba ngamdabana lambi mathakta patholaga selakpadagi lambi edu ningkhai khibani haidi इम्फाल जिरिबम नेशनल हाईवे 53 यारक्तब मतमदा थाइरगा सकदब मरुएब लंबी ओइरिबा तोंगजै मरि लंबीगी तौदाइजंग अमसुम रेंगपांगी मरक्त ngasi नुमियुंगबा मतुंगदा सिंगदगी असुबु नुंगजाव यावना लेबाक निंखाइरक्तुना सौराकना फुट यांखैरोम हेना लंबी थिंगदुना लैखिबदगी लंबी असिगी फाउनबा याद्रे
lambi sing asi sembada sarakna numit nini gi mathak sangkhikani haidi amaromda khongsang khulgi chairman gi phangwa pauna hai ngarang numidang dagi leptana surakhiba akan manong na maram oiraga khongsang dagi tamenglong phawu satliba lambi asigi khongsang na nungjaw amasum leikhum leinang kya akan wi singi siel loinana sen tharakpadagi lambi funjin khiduna chathok jasin tawba yadre chibal ya company na khongsang dagi tamenglong phawbagi lambi asi double lane onthokpaga mari leinana pakthokpagi thabak haugjikana sathari lambi pakthokpaga siga mari leinana hana drain oina leiramba maphamsing leibak haijinduna thonjilamba saruk adu akan manong aduna isingga loinana sen tharaga putharakhi loinana lambi gi matai da saba yum amagi yumpham yauna leinungda ising sen tharakpadigi yum adu namtharakhi bani namtakhraba yumgi yumbu adugi maming gulongam sai kunthraga manga apokpa solomon kawi khongsangdagi nimaki yum adu namthakhiba aduna leibada khudong sara phibam ubadagi imung manungi polam khudimak mari matagi yumda oina thangdokre hari sarakna kilometer makhai amarom sangna lambida lainang sing isingna loinana sien tharakpa aduna lambi mayare nungjaw kya pasinduna leibana khongsang amasum tamenglonggi lambi faunadre hainu spouse na makhatana su phongdorakli makasa tarakpoina to papawmana hi laksin bada angang ahum thiba khangdre isawna sogalaba asamgi hozai hi laksin bada angang ahum thiba khangdre miyoi kunga mathoidi NDRF na kalhore hari isawna sogalaba asamgi hozai district ki manungsanba islampur village tangarang numidang miyoi kunga mari puba hi ama kota area da isingna thumjinduna leiriba seki lairang amada thengjilaga isingna laksin bana anga ahum adu thiba khangidabani hi laksin badu da miyoi kunga mathoidi NDRF amasum state disaster response force na kanmangam khre thiba khangduna leiriba anga ahum adu thiba humbagi thabak sa thari haina hozai district ki deputy commissioner anupam chaudhuri na phungdokre isingna thumjinduna leiriba mafam singda leiriba miyoi singna amambada sathok chasin tawdunaba mahangna appeal tawki miyamna safagadaba mafamda satninglabasu mari lenaba district administration na paw phabiyu makhoibu NDRF amasum SDRF ki hina puthokani kopili turel gi isingna district adugi pak saraba mafamsing thumjinbaga loinana sarakna miyoi lising yankai manga ga samaga yankai isawgi awapa mayungnari district asigi isawna sowalaba miyoi lising kunga mapan ga satreka nifuga manga relief camp nifuga tereta sangjafam lawduna leiri Assam State Disaster Management Authority na issue tawkiba sirol amana hai ngarang hozai district thokiba atopa thawdu amada miyoi amasu thiba khangdana leiri Sunitpur district mi mari tongba hi ama isingda laksinbada miyoi ama thiba khangdana leiri Assam gi district kunga nipan sarakna miyoi lak taraga nipan ga point Maudraga mangarom isawgi awaba mayonari loinana miyoi yankhai ga mangagi punsi ising isaw amasum landslide na maram oiraga mangkhre haina pausna supalakli makasa tharakfoina pongna fam pausi da phongba topa maruiba paukhrana susampur na local singi dukan thong hangkhidre Bihar gi Rohtak district gi Ananda Gupta bo hatkibagi thawongbu yaningdaba phongdoktuna susampur na local singna hangba dukan sing thong lonbagi khongjang sangsinkhre haidi Laikhidraba Ananda Gupta nama ki manau nupa Subhas Gupta ga loinana Susampur gi Salem Bank Zion Street ta variety dukan phamani Bihari Society gi secretary Shiva Shankar na phongdorakpada Laikhidraba Ananda Gupta gi asibaksang adu ngasi Bihar da pukre asibaksang adu bu Imphal airport fawba Bihari businessman singna thindokhi society asigi mifam pangthoktuna makha taba karamba khongjang sing changsingini habigi warep lauragani so haidi atopa pawamadana Agnipat scheme center na incentive laukthokre state sing da irang tholakpadagi wari sanana bahikre Agnipat gi potharaba sing paramilitary amasum defense ministry da sada tara vacancy khakpa yauna tongan ba incentive kaya center na laukthokpaga loinana anobo military recruitment scheme asida ashoiba leibising yengsilagani haina center na ngasi laukthokre Bihar khongjang numit mari ni sanba numita Protesters singna railway station ama amasum police ki gari ama maithakre ambulance ama thugaikre amadi security personnel kya asu apanangkre Protesters singna Punjab ta Ludhiana railway station ama thugaikre West Bengal Haryana Rajasthan Maharashtra Orissa amasum Uttar Pradesh ta Protesters singna lambi amasum railway track sing thingjinkre ngasi railway na train sahunga humfugomapan cancel tawkibadegi miyamna awaba mayonari Ngarang railway na train sani cancel toki scheme asigi mayokta satharakwa protest Karnataka amasum Kerala dasu defense ta sangning wasingna lambi da protest toki
Congress President Sonia Gandhi scheme asibu directional kaubaga loinana scheme asibu handok hanraba party asina hotnagani amadi khongjang changchiliba naha singna violence yawdaba khongjang changchina ba appeal tawki Punjab ki Chief Minister Bhagawanta Manna scheme asibu handoknaba demand tawbaga loinana mamangi sahi anida physical test pass tawkraba candidate singbu handak sahi sida written exam thaba yahangadabana ki AAP Aam Aadmi Party ki losing singna Agni Paris ki masina leba sigi lanmi bu mang thoklagani amadi tungi security leitaba thabak phangdaba naha sing masing hengat halagani ki iski masigi mayokta irang hauri ba naha singda violence ki khongjang thadoktuna wari sanana ba Unions Information and Broadcasting Minister Anurag Thakur na appeal tawbaga loinana iski masida semdokpa yaba yawrabasu madu yengsinduna semdokani haibigi thajba piki Minister na haki democracy da violence ki mafam laite leba sik naha singi interest yenglaga government scheme sigi matang na kupna yengsilaba matung mathau tarabadi semdokpa yaba semdokani Ministry of Home Affairs na hai Agnibir Singbu CAPF Central Armed Police Forces amasum Assam Rifles ki recruitment sada tara vacancy reserve tawgani masigi mathakta sahi ahum komthokani ahanba base ki Agnibir Singgi oina sahi manga komthokani Hausi ko ina naha sahi taraga nipan nagina kungguhumdoi phawgi manungda leibasing paramilitary forces ta recruit tawri Indian Coast Guard Defense Civilians Post amasum Defense Public Sector Undertaking taraga taruktagi sada tara reservation laigani masi ex servicemen ge hausik laikhiba quota gi mathakta leiba reservation ni Defense Public Sector Undertaking singdasu makhoigi recruitments semdoknaba amasum mathau tariba sahi komthokpagi provision su semlagani haina Defense Minister Rajnath Singha na phongdorakli Union Minister Hardip Singha Purina Maki Housing and Petroleum Minister gi makhada lairiba PSU Public Sector Undertaking singda sahi mari Armed Forces da thabak toramlaba Agnibir Singbu thabak pinabigi maramna thabak tawri Another military recruitment model sigi matang opposition aran ba pau kya sandokle haina maral sibiga loinana government scheme sigi matang na singbu wakal tahangani haina phungdoki Danapur subdivision da ban saukhat pasingna ambulance ama thugai ba loinana anabagi sebari ama sumyamna phuki haukiba numit humni da satakhiba irangda railway na asauba amangma mayonari train course humphugi mathal station khara protester singna mai thadoki mamangda Jahanabad district ban sakut basina police outpost ama attack tawduna personal kya ama asu apanan ki irang sagolaba district taraga nithu da government salaiba internet service sing thingjinkre haujik sathariba ban asibu opposition party sing RJD Congress Left Party amasum AAP na sokali scheme asibu yaning da ba phungdoktuna Kerala gi Tiruvananthapuram amasum Kozhikode masing yamlaban hasungna protest rally chatpaga loinana Panduna lairiba army recruitment gi written test adu athuba matamda pangthoknaba demand tawri masing yamlaba hasingna panurda punsilaba matung Rajbhavan tamna laktuna khulaw kya lakhi Uttar Pradesh ki Meerut Jaunpur amasum Kanojada pressure singna bus mai thaki Delhi ga tainaba Gautam Buddha Nagar da hasingna Yamuna Expressway da protest tawduna lambi thingjinki khongjang aduga mari leinana police na protester taraga manga fare Jewar da sangshin ki ba khongjang aduda police personnel nipan amasum lanai bus driver ama aso apanangki loisilak poina Isel Express ta phongma to paukhrana popi maru bora taragum de fare Andhra Police Station ki team amana ngarang numijungba matung pung ohumlom tabada yamlaba popi maru sing fokat pangamkhre hairiba popi maru sing aduga kona na miyoi ani su fakhre police ki pawi matung ne Imphal East ki Yaripok Yambiem da police ki khutpu aduna thihumbi thabak sathabada popi maru yawba bora taragumdo edu fokat pangamkhibani popi maru sing aduga loinana faraba miyoi sing aduna Yaripok Vishnu Naha awang lekai degi Kongreratpam Santa Sharma sai nifu kumanga apokpa lekhidraba ke Ibopisak Sharma masum RK Zenit sai nifu apokpa lekhidraba RK sanaya mani sohairi loisilak poina to papa mana sakhangdaba gari na thomlamba miyoi ama Jenims Hospital la lekhidre sakhangdaba gari na thomlamba sai humfurom suraba miyoi ama Jenims Hospital la laikatnaraba matung lekhidraba miyoi du Imphal East District ki manung sanba khetri me lekai digi MD Ayazuddin sai humfuni manangara numidang pung tara mathuirom tabada Fesino scooter registration number MN06SB 7670 ama thauduna
Porompat DC Road Lakpada Sakamari Pano Sakangdava Gari Mana Star Sporting Club Mamanga Thumgaira Madigi Aruba Pum the Soki Kudaka Porompat Level Zenims Hospital Pukatuna Lekana Bahonaki Adumoinama Asok Padunamara Moiraga Mark Lakidre Granumidang Puntara Matu Makairam Tab the Lakidraba Mueduki Haksanga Dungasi Imungi Muising Aruba Matamangam Pantona Below Credi How's it going to the Miam Paus Matang Solutions? Miampun Anobo update Naminasi and thank you.